Miss PAODAM yang tabiri basungbu yimnam Anuradha Dibine kono no krumsari. Housing Marway PAODAM. Council of Higher Secondary Education Manipur na Loba Higher Secondary Examination 2025 resolution cray. Hanagi Chief Minister and Birena Pam Thado Kibadaki Impal da Tangdu Laitana Lebangam Le Haina Karab Kendrige MLA L Ramesha Maitene Pondokre. Reserve Foresta Ainkaina Lang Kopsel Libasing Illegal Immigrants Sing Mapung Pana Tok Triba Pawa delimitation to Wayaroi Haina L Sorting Komana High Grade. Luinana Taramanga Suba Loktak Trophy Invitation to Football Tournament Nasidiki Hodokre. House of Pausan Pizari. Mairoi Lising Kumapanga, Humpumanga Sarugatana Council of Higher Secondary Education Manipur na Loduna Pangtokraba Higher Secondary Exam 2025 resolution cray. Pibori Tang Taratrege Jinge Exam Center, Kuntranipana Masung Tamge Exam Center, Humudra Mari Punna Exam Center, Chamakatara Nitoida Pangtogliba, Exampa Asage Ngase Arabanumita, Elective Languages ki Subjects in Toki. Ngasige Oina Exampa Asida Pamda Bataudoka Amata. Toktana Yamna Ignatamna Pangtoke Exam Center Singda Kosangwe Controller of Examination O Zoina Luchingba Official Singna Yang Sangke Panbayabade Handake Exam Asida Science Stream da Mahiroi Lising Kunga Chanipan Marputara Humdoi Art Stream da Mahiroi Lising Tarika Chatro Contranitoy Amade Commercial Stream da Mahiroi Chamangan Nipuna Sarugya Kibane Lunana Examba Asibo Kanglun Chumna Pangtong Nabahona Bada Mioi Ahumna Saba Kosangwe Flying Squad Team Nipunipana Madi Mahiroi Loop Sange Volunteers in the Exam Center Sing the Koina Chatuna Exam Basida Aranba Pambai Seasonaba Tingnaba Akanba Tabak Sangla Kale Manipurgi Irang Namaram Boduna Kosamge Official Singna Changba Yadaba Chingi District Sing the Su Tonganba Nodento Officer Sing Haptuna Exam Base Kanglun Chumna Pangtong Naba Hona Kivini. Biannual Multidisciplinary National Peer Review Bilingual Research Janent Amag Oriba Lambige Contrataruk Soba Bolonge Contranipan Soba issue as in Manipur University Vishi Professor and Lokendra Napondokre. Manipuri Department Sinduna Department Asage Samina Hall the Pangtokiba Taramada Manipur University Vishi Professor and Lokendra Manipuri Department K Head of Department Professor L Birjita Devi, Dente School of Humanities, Professor and Pramadeni Devi, Director ICAC, Professor Rasmani, former Dinda Amade, former PhD in Charles, Professor S. Sanatombi Amade, former Dente School of Humanities, Professor and Arunana Atoba Mitung Tauramapu Amade, Akanaba Mitung Lento Oina Sarugaki. Tharanga Marilena Manipur University VC Professor and Lokendrona Haikibada NEP 2020 Lakpakaloina Mahiroi Shinda Yariba Makai Mama Londa Tapi Tambinaba Haibagi Wapam Laidabanina Aikoge Hagulagliba Mahiroi Shingi Yanglaga Makal Kudimaki Laidik Sing Asi Manipuri Londa Handoktuna Amadi Etoktuna Tambatang Ipade UGC na so Kangalapage Matung ke ina undergraduate amadi postgraduate ke tonga course sing sisu translate tauba amadi itopagi thabakane chathare Manipuri loan ase nipan suba sadunda challaba site academy na so sakhangladuna loan asida mioi kayada award bituna ikai khamnaba ulibani asugumba loan asibo hana masaka thongnanaba so Manipuri department asana loriba amadi hone riba singbosu vision na thagapa phongdoki. And this Lambi certainly is a milestone in the intellectual and academic work of the Department of Manipur. Manipur Department has reached a milestone, but we did not rest. We should go ahead and we have to go miles before we take any rest. Thanks a lot. Thank you. Hanagi Chief Minister and Birena Pam Thado Kebedege Impalda Tangdu Laitana Lebangam Lakle Haina Kairau Kendrage MLA Loremba Ramesha Maitena Mayang Impal Bengonda Sati Kongang Kong Grounda Manipur Maite Pangana Welfare Organization MMW Ona Sinduna Pantokeba Grant Iftar Party Tawanga Marilena Pondokre Taramatuda Mayang Impal Kendrage MLA Kongkamp Robindro
Kedrigao Kendra ge MLA Sek Nuruna Hassan, MMWO ge President Muhammad Ali Sabam, Forum for Restoration of Peace ke convener Asangka Sarna Chingba Tonga Tongamba, Jingha Amasung, Tamgil Luba Kiage, Luting Basing Saruyaki. Taronga Marilena MLA Rameshona Makata Kibada, Tampakta Tangdu Laitaba Purakle, Hairubagi, Mui Karadi, Soundingba Popogum Todi, Tampakta Tangdu Laitaba Purakle, Hai Kibadu, Chief Minister, Oiramba and Birena Palingada social media da, Langak Chairubagi, Pabal Lakpa, Sakangdaba, Mioi, Tadaklaka Kinep Tauba, Yauna, Kahenba Tabaga Kia Torumbadu, Mahangna, Pam Tado Kibadagi, Loina, Pakre Habani, Manipur Pumbagi Tangdu Laitaba, Purakpadadi, Madam Sankigani. Nampuda hekta purak pangamloy naga amati mete pangal singna ajoba thaudang lauraka mahosagi punsi hanjal hananaba hona haninge haike Pemberontakan Komisi ada untuk pasal sama-sama. Ada juga Komisi kami untuk mau bisnis kita ada negara teman-teman dia. Nak kalau sudah asli bukan ada. Jatuh tu macam apa? Macam biar kita. Ada motor kelama di dalam suara makuna. Ibu dia usaha hai kanjarga. Aman nak mesti. Amaram dangasagi tharamatuda Pangthokpage matangda MMWO ge President Chesampa Alina Manipurda kunda minaripa phurapa khudimangna nungse sanana amata oina leminaraba matamda Manipur ge asengba phajaba masagadu uba phanglakane ngasi aikoge Manipurda kunda minariba phurapa masenge marakta nungaina daba tatana thokliba ngasi su aruba phibampa amada leminari masige marampa aikoi pumbana thidongnaba mathok tai Loina nangasigi thaurampa asinasu Manipurda ing tapa purakpada asoba mateng amasu soidana purakpa ngamlasanu haiba wafam sing phungdokhi Ex-Chief Minister Nongthomba Biren Singhna resignation te pikraba matungka President role Thamsan Kibagi talaka asida MLA Kharana Birena Chief Minister ke phamdake resign tawkibadage Manipurda santi hanjalakle haina lauriba asi tasengna santi hanjalaklabra natraga miyamda hotel sairibra haina maitai resurgence forum MREF na phongdorakle Manipur Press Club ke Thangsang ko hall pangtokpa paugi mifampa amada wafam ase MREF ke General Secretary Oinam Doren Singhna phongdokibani mahana makatana haikibada Rajnitigi Luchingba MLA Kharana Miyamge Mamangda Manipurda Santi Halakle Haiduna Lauthorakpa ase Manipurda Karamba Matamdage Santi Hanjalaklibano Santi Lakpage Mahutta Tayonaba Pibam Ngakta Nomakangda Nathokle Santi Hanjalakle Haiba ase Sumnatagi Nomai Kamnaba Lepe Haibadu Khakta Oiragadra Nomai Kappa Hana Sunabake Tautuk Sangase President role Laktringai Tha Kayage Mamangdage Changyamna Hantakrabani Nakala Moromda Lengake Mayokta Lepkiba Lusingbasen Congress Party ge Sarukhara Amade Kokige Faction Karana Santi Oire Haibige Aranba Wapampa Ama Rajnitige Oiba Masage Kanaba Karaki Damakta Yamna Haishingna Sangat Sagale Haike Bilang wang cat pada tinggal lagi tu, adumba situation nama lak lagi nama kita, kau yang peri hongtang tangkat emergency ke, kau jika minna lagi thopa, jadi macam dia mahuna, mayam jingji, korak kena, lagi dia situation mayam kita kamai tahu sih kena, tahu jika minna lagi betul na ubah sulai ko, masih kamai na lagi no, peri kino, hai apa question jenak pernah masih mayam, best media ki, betul lauzer aga, masih mayam korak serius. Sivakumar Memory and Music College Kaksangna Sinduna Nomage Oiba Hindustani Classical and Music Concert Amma College Asada Pangthokre College Asa Pangthokiba Tharam Aduda Sivakumar Memory and Music College Kaksange Principal S.S. Nabakumar Nahai Manipurda Hindustani Classical and Music da Nipunda Pauba Tampayaba Amatangairaba Music College Ama Haragadi Sivakumar Memory and Music College Kaksang Asina Oidibani College Ase Linkatpa Kuijatragasu Mapung Pana Mahirui Laiduna Class Ningtina Chatavangam Lehaina Pangthoke Music College Asagi Mahirui Shingna Hindustani Classic and Music Amadi
isai saktona pangtokiba music and concert ke tharamba aduda wai dhanansoy tabaktage patharaba oza amasung sahitya sabha samiti kaksange president oirambana athoiba SS Boy President Sivakumar Memorial Music College na tharamapu amasung wai sahitya President Liberty Theatre kaksingna akhanaba mitungoina sarugyaki Reserve Forest and Kaina Lam Kopsil Living Elegant Immigrants Sing Mapung Pana Taktok Triba Papa Manipur delimitation to Yaroi Haina Hanage CPI Manipur State Secretary Alisotin Komana Hairi Wapamasi CPI Kumbi Local Council Sinduna Council Asige Nipuma Palak Suba and when local conference Ama Kumbi the Labor Ibudo Santong Kongbu Mangage Harau Telda Pangtokiba Tharamda Pongdokibani Alison Tikumana Makata Kibada Supreme Court ki ruling ka amana tha ahong ki manungda delimitation da tawgadabani habasi maram jade state asida chai ani phazalaklaba irang asi ngasi phawba loisindana lady togliba lant asi mapandage ain kaina masing khangdana sangsilakiba nemge wangbada asaba adhar paiduna mitop miyanna Kulinki badage Tolakibane delimitation Taudiringaida Manipuda NRC Hana Taugadabane CPI ge onadi Hanadege Hauna Kumsalisangane Anidage Hauduna delimitation Taubayaroi Haiduna Lauduna Lagli Ngasisu delimitation ge Mayuda Sabsana Leble Menmadage Masanka Kangdana Sangsilagliba Immigrant Sing Takhaidriba Makai Amadi Reserve Forest da Lama Kopsinduna Tasiliba Mayam Takhaidriba Foba delimitation Tawayaroi delimitation ta habisi population da best Taugataba Oibana elegant immigration Shinka Hana Kandopa Matautai Lunana delimitation Taubatarabadi Assembly State Humpo Leba Asida Tampakta Set Mangadi Hantakigani Hantakibagi Oitopalai Haike Conference aduda kumbi local council ge oina nauna thau pugadaba singka oina local secretary nomai themba Mahendra assistant secretary wahembam opendro publicity secretary oina khangembam bokol chandra amasung wahembam sohadevna treasurer oina khanke conference aduda CPI Manipur state council ge state secretary comrade L. Thoren Singh, former Secretary, CPI Manipur State Council, L. Sotin Kumar Singh, State Assistant Secretary, District in charge, ODC, Comrade M. Zoinkumar Singh, District Secretary, CPI, Bisnupur District Council, Comrade C. H. Sarat Singh, Amadi Atai, Maru Ebakasu Sarugaki. Ujik diri sitor matanda Kendra Hufu Sedian Nandana Tamaga Diri sitor Tagasu Tampakda Hybrid Ilai Manipu Area Da Kusi Manga Homamne Manipur Legislative Assembly da ngasi state level Bixida Bharat Youth Parliament Festival 2025 Thauram Harum Daida Thaurampa Pangthok Tanaba Hairakpadage Kudakta Mapamba Hongdokpada Sarugyari Basangda Chauna Kudong Sataba Mayuna Kray Pendaba Pongna Kray Ministry of Youth Affairs and Sports Government of India ke Miang Makada and SSL Manipur University Amade NYKS Manipur State Sinduna Manipur Legislative Assembly da Pangthong Naba Thorang Toramba Adu Kudakta Manipur University ge Quarter Hall da Pangthoki Tharamadu Manipur University ge VC Professor and Lokendra Singh na Hudoke Tharamba Adugi Matangda Viksit Bharat Youth Parliament Festival 2025 Nodal Officer Dr. Laisram Santos na Haikibada Ministry of Youth Affairs and Sports ke Miang Makada Lebaka Asige Naharon Singbo Parliamentary ge System Singka Asibo Kanganabage Pandamda Festival as Pangtopani Lamdamasige Onesu Ministry na Dodel Institute Tarud Kanga Kibaka Loinana Hadibe Asidage Top 10 Naha Singh Kangalaba Matung ngasi state level ge tharampa ase pangthopani ngasi pangthok level state level ge tharampa ase da punna mahiro yankhai na sarugya ke haiba mahiro singa ase de top 3 Kangatuna national level festival da saruk yarugani phongdoke tharampa hauram daida kudakta mapamba hongdopage matangda hangba wange pakompe
ꯄꯤꯗ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯝꯂꯝꯈꯤ꯫ Committee of Implementing Prime Minister Awas Yojana Uripok 1 number 6 IMC Nesanduna Kanglei Yelho Ari Sinai Sendam Sangabagi Tarambama Uripok Asom Laikai Land number 6 ke Bamon Mandota Pangthokre Taramaduda Kanglei Imalub Kilge President RK Sanahan Bilaiba ICMP Impalge former Director Dr. Ningthokongzam Ranjana ICM Guwahati ke Retail Director Dr. Karibam Somerendro IMC 1 number 6 ke Corporator Taurangbam Interested Maitei Caretaker Artisan Handloom and Handicraft Kaidem Tarubi Labor Yauna What Aduke Makok Tongba Miyushina Athoba Meeting Lensing Oike Taramaduga Marilenana IMC 1 number 6 ke Corporator Taurangbam Interested Maitei Napongdorakpada Pradhan Mantri Awas Yojana Asi 1 number 6 ke beneficiary singna angamba mateng taunatuna sanga se sakibani Manipur dake Mangki Gadareba Maitei culture ge identity sing matam sana miyamda khangal hawdrde Mangba yabage phibampa amada lakpadage kalhonaba asaguma sanga ase saduna miyamda khudol tambani sanga se uripok praja khake nate lamdam asida leiriba miyampa punamana laktuna sarugya biu hauzaki leiriba mironta asina tungda lakadaba miron singda aikoge culture identity yokhanaba tambi hokse loinana khunai ase amuka hena yaipanaba praja singi awan nungai tabinaba apapa mihud khanduna punna chakhamine se haiba wafam thamke Aku apa pemiut, apa berdusing berkanci hai lagi, mayamna TV bermatuk tai hai posisi itu. Lam dah lebih lebih yang miut singa saya, miana tidak apa pemiut kanci hai wafam saya, masih kudung siapa saya, place media berang terjadi. Nakalamanam da handloom and handicraft ke artisan da kaidam tarubi leimana Tharampa aduga marilenana hai anoba posak singna mahota sinduna adum laikrabadi hana leramba posak sing mangki begya bagi phibam da lagle ngase sangkari ba sangka asna miyamda kanabagya piragani tungi yumbi renda tambiduna mangki gadarba culture ase yokhatuna thamba matautai loinana tungkoina lehona ba lambiya se state ase art and culture na saktakli haibadi miyamna khangnare adubo culture identity bo matokaramna yokhatsege haibage wakhal di leba watle mamangai de lairamba ningthauge posak sing mont mamai poloi mapana chingba sing mirai bake posak singna mahot senkrabanina ariba posak sing mangkini haibage akiba nungaitabadi adumak phawi maram aduna ariba posak sing ka ase mangkidana ba ekhoi punna honamane se haiba wafam su thamke iramda manipur bo minai yolhing dage thadapada masak naiba thodang lowkiba maru oibi maitei chanu tampha wangam lon indru parabha ge mitam binakande da hangdok lagane miyamna sarukya biyo haina athauba sangi liglam thibal lupna phongdorakle Manipur Press Club da pangthokiba paugi me phamba amada lupasage press standard tekchamba nando singna hai maidungu Moju Chandra amadi Lemarembe Konchamba Chanu anigi mamom tampha wangam lond Indu Prava Manipurna awage loilampa lengak tagi ning tamba pangnaba honaba matamda masang naiba thodang lokiba amakhangni magi wari singbol Manipur puari latamda marik sumna lacha naba Thengnadaba asimak yamna laibak thibani mahakumsa lesak machanipan sumna anige sajibogi taratareni pambada kachar lebaki ningthau Krishna Chandra Narayan ge lemerembe oike sahi tare kuntakpa awa langaiba matamda kachar lamge mafam kayada satutuna leiriba ningthemsa amate athoba kayapu tasanda khomjinbaga loinana madamdugi British po misangka khomnuna Mangluraba Manipur boning tamnaba hanjil handuna idamdam asibu minait yolhing dage thadapada masangnaiba thodangka lobi kibi maitei chanu amakhange mahaga
leiramdraba ngasige iramdam ase awal leibake loilam leibak oina ngasi phawba lerambasu yai Puari ge latamda sakhang bidribya asibu lup asina thizan bada mahage oiba mami amata phangdabadage lamdam asige akhanga ahe sangnareba gyana tanaduna mahage mami ama puthokpaga loinana mitamba ama sanaba thorang tawre Lemarembi asige mitamba ase kasar lamdamgi binakandida leiba South Baraka complex haida khangnaba mafamba asida chahi asige April tang tara manga sajibugi tang tara tinini panba Lemarembi asina kasar lamdamda khongda khiba nuwit asida maikhom hangdolagani mitamba asina ngasige mironda haukraba puarigi wari singpund kaya liduna maribak maramdambu nungsibaki inota amadi soidana piragani haibage aseba thazaba thamle puarigi likunt ligadoriba mitamba hangdopage tharamba asida ireicha khudimak hupna saruke yabiyo haina mahana makata ke sida koina mitamba si ka sailam damda khinjeraga makum hangdopaga abai mitamba sin ngasi bironda awro puari wari simbol amadi mariba baramda munisip nama soidin pinin labagi tanda logjabani Deputy Commissioner Bisnupur Su Oidiba Indian Red Cross Society Bisnupur District Branch ke President Laurembam Brikampa IAS na Mienk Makada Indian Red Cross Society Bisnupur District Branch na Bisnupur District ke Manung Chanba Tabul Amadi Koizumanda Leba Santok Walaba Amadi Yangsim Binaba Kana Leitabana Yum nong yuba semsinba ngamdana leidiba imung singda koina tatuna tarpolent haizen keta amade blanke sing tingbang kre Indian Red Cross Society Bisnupur District Branch ke Secretary Dr. Ais Roman Joint Secretary E Premzit Executive Member W Tolongo Publicity and Public Relations Committee ke Coordinator Dana Chandra Huidrom Life Member Singh T Joy Chandra S Rakesh amade sanatombana koina tatuna Mathau Taraba Kangalaba Imung Singda Tingbang Pulam Singha Adung Asekhusanake Yapathaurang Village Level Federation Wangu Sandang Kongi Ahanba Annual Janan Body Meeting ka amang ngase Sugna Assembly Constituency ge manung daleriba Wangu Karsar Tabi Community Hall da pangthokre Kasang District ke Langwaidong City Block ke Makada Leiba Yapathaurang VLF na Sinduna pangthokiba Ahanba Annual Janan Body Meeting ka aduda Wangu Gram Panchayat ke Administrative Committee ke Chairman Al Deband Yapathaurang VLF ke President T.S. Thaba Secretary S. Radhamani Department of Rural Development and Panchayati Raj ke MSR LM ge Makotongba Office Ching Amadi Yapathaurang VLF ki EC Member Sing Amadi Salaf Group Taranitwege Member Sing Sosaruya ke Tharamduda Yapathaurang VLF na Haukiba Sahida Taukiba Tabak Thoram Singka Amadi Pakalakadaba Tabak Thoram Singyoba Blueprint Semtana Miam da Thamke MSR LM ge official singna Nupi Singbu Semilongi Pibam Faganaba Salab Group Singna Tawayaba Tabak Thoram Singha Amadi Semilon Te Hana Paganabage Matangda Mataukaramna Benka Pavamari Thamgani Haibane Chingba Singyauna VLF Chaukanaba Honabada Salab Group Singna Taukataba Tabak Thoram Singh Amadi Salab Group Maraktage ama Surakpada VLF Adu Chokotpa Ngamloidabana OB Amadi EC Member Singna Salab Group Adugi Asoiba Singh Adukumna Yang Sinduna Mateng Panglabadi VLF Adusu Hena Chokotpa Apapa Oigane Haiba Wapam Singh Akanga Ai Shingna Masa Kaina Thamke Pitokana Leripa Kumsal Lisangani Kunito ge Labarkata Holders and Isolation and Benefit Atobada Pitokio Haina Valley and Hill Labor Union Group Manipur ge General Secretary TS Sakina Pondokre Ngasi Manipur Press Club ke Tangsang Hall da Pangtokiba Paugi Mipa Wapamase Pondoladuna Sakina Makataraduna High Construction labor sange kumsali sangani kumathoi ke pitokdana leriba medical benefit amade atai pending lehoriba benefit singa adubada pitokpiu masida lengangna tabidrabati labor card holder punsindona
makan maka kya ge khongjang jangsenaba sam sagani loinana valley and hill labor group Manipur ase kumsali singani taramathoi da construction workers singe yaipanaba khanduna lengkhat khiba matam adudage ngasi phawa labor card holders singe yaipanaba thabak tawduna lakle amade labor singe macha ani khaktage oiba children education benefit 2021 pikraba matung kumsali singani kunithoi ki oina mari leinaba jesang thazin khiba koirabasu ngasi phawa pithutana leidaba ase athuba matamda pithuk piduna labor singna thengnariba awaba ase kohan bio haina suphongdokhe Rural Self-Employment Training Institute RSETI Impalna Sintuna Pangthokiba Domain Skill Trainer Amade House Wearing Trainee Singda Trainer Amade Trainee Certificate Yentokre Certificate Yentokibage Taramaduda Rural Self-Employment Training Institute RSETI Impalge Director Yumkhaibam Davant Manipur Industry and Development Corporation Limited MIDC के Chairman P Lokent Amadi Manipur State Rural Livelihood Mission MSRLM District Mission Manager Pravina Nongmai Themna Adobe Mitung Sangoina Saruyaki Tharamaduga Mari Lainana RSETI Imphal Director Yungkhaibam Devana Pondorpada Institute Asina Sinduna Mamang Sahi Asida Tongatongamba Training Makan Kuntra Nitoigi Matak Taukre Amadi handak chaliba sahi asida sotokan tongamba training makhan taratare rom tauna bakonari lonana institute asina sinduna pangtokadariba training program asida saruk yabiningba lamdampa asida leriba mioishingna institute asida lakbiduna akopa maron khangbiba yagani haine sophondokhe Ngasi March ki tang kuntaruk lisangani kunmanga Social and Cultural Development Organization the Festival of Manipur Pung and Dol Cholom Pangtokre Tharamasida Mayai Tangban Lokiba PH Iboton Sangeet Natak Academy Award Amadi B Jugol Chandra Sanma State Kala Academy Anina Vice President Oibiduna Thorampa Asibo Mapungphana Pangtokhe Impal West District ke Manung Samba Moidang Khul Manung ka amadi akoibada Stonta Crusher Breakfield amadi bitumen mixing plant lengkhalapage mayokta Moidang Poke miyamna ngasi Moidang Pokta wakan mipam chathakre wakat mipampa aduda Clear air, clean water, noise-free surrounding our right, sap petty land for hunger-free future. Government wake up elegant activities under your nose, no dust, no noise, no smoke. Haina thaba plakat ke association ke. Wakan me pamda sarugi akibi moidang pok ahibam upon ba Maira Pibigation Secretary Khoirongpo Ongbi Priya Lakshmi na Pondora Kibada. Yung lakta stonta crusher amade brick pill sagalakpana full amade maiku kuduna kunza senga awaba mayong na dingaida koila lon bage planta amok tawsalapa asina mapanda phi shuraga phauduna thamba yadre maiku amade opulna miyokya ana ek yawraktuna lakhidabasu yawre maramsina mathak laika dake laklaka sel khara paire haiduna khulga ndangna na paikal agliba thabak seng ainge oiba khongthanga lokotuna yengsembiu khunsa singbo kanbiu haike thiba khangdana leirakliba luwang temp mokesbo marilenaba authority na nominee fawpege manungda langlan langjent piba ngamdrabadi mahirui singge oiba kanba khongjang sangsilakani haina NC College Student Union ge General Secretary Tiam Devina Phongdokre ngase lampen patalaiba college ta pangthokiba pauge mifamba amada wafamba ase pondoladuna devina makataraduna hai chaliba tha sage tang taratruk dege mafamba khangdana thiba khangdana leirakliba kaisampat lemasam laikai dege luang them gyanantra ge machanipa luang them mokes ase hause NG College ta 5th semester mairoi amani thiba khangdana lerba mokes ki CCTV footage kayada kadai phawba changki haiba khanglabani loinana mahana paikhiba
phone trace tawba matamdasu mahaga karamba maphamda phangke habase official paper thoktuna khanglaba phawba hauzik phawba langlang langzenta ama phawba piba ngamdriba ase yamna laibak thibani thiba khangdana Leirakliba Mukesh Mari Lenaba Authority na Numin Nini Fawgi Manungda Langlan Langzenta Piba Ngamdrabati Mahiro Shingi Oiba Akan Bakongzang Changsalagani Haina Pondorakle. Oza Walling Isarakta Ladiba Oza Transfer Tobagi Mayota Mahiro Shingna Principal Rom Solon Sekre. Oza Suna Leitriba Mayailambi College Tage Oza Transfer Toba Haibasi Mahiro Shingi Hagmat Pane Transfer Ge Order Kaktri Pauba Madam Kalkana Principal Rom So Lolagani Haina College Students Union General Secretary Ichauba Wairapamna Pundoragle Solonba Aduga Mari Lenana Ichauba Wairapamna Makatana Pundorakpada Mayailambi College Ke Department of Economics Ke Oza Mari Legatabage Manungda Oza Ohumna Chalaiduna Lerakle, Masida Waliba Oza Ama Hapiraknaba Mahiro Shinge, Maikaidage Marilenaba Authority da Haikiba Lady, Adumapo Mahiro Shingna, Tamkiba Wapamge, Nathaiduna, Watuna Ladeba, subject Asige Oza, Hapage Mahot, Hana Ladibus Singdage, Amok Transfer, Tokiba Haibase, Mahiro Shinge Oinata Singna Labak Tibane, Amaramda Oza Ani, Lehoriba Asige, Manungda Oza Amage, Jahi Asige. Manungda retired Tawadabagi Ngaiduna Ladibani, semester 3 ki Ladiba, Mahiroi Chaniromba Asi, Oza Ani Asina, Karamna Mahita Kadaribano, Tawongasi, Mahiroi Shinge Hagmapa Tawongne. Oza Transport Ge Harabadi, Waliba Oza Hana Hapsilaba Matung Datau, College Hasage Principal Nasu. Oza Transport Tobage. Process to by Yaroi Haiduna. College Asadige Oza Transfer to by Yaroi Haiduna Marilenaba Commissioner Director Amadi Lokente Ameleda Memorandum Su Pisalagane Haiba Wapam Tamlake. Ada number Election Commission the Seer Towning the Bamusing Adu Electoral Registration to Officer EROG Manakta Masamak Salaga Ipau PWG Maramba Haigadabani Haiba Wapam Ishina Pondokre. Unique Identification Authority of India UIDAI ga loinana technical consultation ge thabak Election Commission of India na tauribane Unique Identification Numbers natraga Aadhaar pibage thabangna UIDAI na taure latest IE reporter comment pinaba harapa khudeng ke ECI na pakhum pide Civil Election Commissioner CEC Ganesh Kumana Haikibida Makoige position da Ahungba Amada Laite Technical Consultation Ge Thabak Makasa Takigane Aadhaar Summit Towning the Basingna ERO da Chatkadra Haina Hangbage Pakumde Mahana Pikide ECI official Singnade Finance Discussion Lobati Laitri Haiki Aadhaar Submission Toba Haibase Ange Oina Ayabane Haiki South Korea da chakleba lamai nungsina humduna paksana sandok laktuna chauna amangata thokre mioi kunmari sire yum chani hena amangata thon kre mioi lisang kontrate hena mayum thadoktuna saphagadaba maphamda chanakhi siriba singe marakta helicopter ge pilot amasu yaukre mauna thoriba helicopter aduda thokibani maduda crew atopa yaukide the National Fire Agency na haikibada mioi kuntaruk soki Hectares lisang tarat rate chamanga kuntra mangada Park Sana Chakheba Lamaina Ariba Matamgi Buddhist Laishanka Amayauna Yumkaya Factories Amade Vehicle Kaya Mahantahan Kre South Korea Ge Acting President Handak Suna Haikibada Hokibe Irai Numitege Chakpa Horakpa Lamai Asi Quaitige Satiba Ama Oiri NISPC Loktak Project ke Matengal Loinana Amopa Moirangna Sintuna Sei Kudingi Chatarabogom Chaliba Sei Asigi Oinasu Taramanga Soba Loktak Trophy Invitation to Football Tournament under 27th Moirang Multipurpose High Secondary School Ground Moirang da Ngasi Hodokre Hodopagi Tharamda Infant College ke Principal Dr. Mariambam Chandra Moirang College ke Principal Ningthauzam Zoy Dr. Project ke HR Officer Tapas Ranjan Behrana Singh Oina Sarugake
Tapas Ransanta Beherana Pondorkibada, Amofa Moirangna Sport Ki Lamda Honatagliba Kea Ase Yenglaga, Amofa Moirangna Taurapa Tabak Kudingda NISP Shina Mating Bangani Haiki. Ngasi Ahoba Numita RFCC Kaino versus Amopa Moirangge Mat Sanabada, Amopa Moirangna RFCC Kainobu, Ahum Amadamaitiba PK. Dr. Mainamba Chanana Pondorkibada Moirangase, Art and Culture, Saukanaba, Leptana Honaba, Lamdampa, Amo Oibetanatana, Sport Ki Lamdaso, Malemda, Lebakasibo, Saktapangamba Lamdampa, Oibangamle, Maram Sinangase, Honariba, Asidage, Hena Honaduna Malemda, Manipur, Masaktapa, Ngamnaba, Honaba Matotari Haiki. Kundrakpambi Youth Development Organization YDO Kundrakpampa Awang Laikani Sendunanga Sedege Hauraga Tasaketang Kuntramatoi Power Satakadaba First YDO Trophy 2025 5-man aside soccer open football tournament ngasi YDO ground hodokre. Taromaduda CGST Imphal Assistant Commissioner L Prabhunanda Kundrakpamp Jila Parishad ke Jila Parishad Usamp Indra Kumar Singh Amadi Manireta ke Zone Director W Suraj Singh na Atoiba Mitung Taromapo Amadi Akanaba Mitung Len Oina Sarugia ke Tim Kuntrani Toina Sarugia Gadaba Tournament Hodopagi Taramda Atoiba Mitung ke Warol Piraduna CGST Imphal ke Assistant Commissioner L Prabhunandana Hai Hausika Aikoge Akoiba Asi Manipura Toliba Compleka Asana Madam Poidaka Awaba Mayunari Pani Masida Wakalond Yauna Hiramba Akayada Sotadaklipa Asida Pagadhange Hadagati Sportso Asoba Lambi Amane Sportna Dokuramp Amadi Manungda Mi Amabu Natraga Timge Spirit Sangapada Hena Kudung Saba Piribani Haksang Pabatanatana Spona Hiram Kaya Piriba Benefit Sanka Asi Lahona Bahonasi Isana Isabo Control Tauba Ngamtragadi Aikoigi Tunglam Sata Asi Lerektabasu Yai Asaguma Platform Pa Asana Kulai Oiraga Inkalakliba Naha Singbo Hena Paba Maikai the Pudagnaba Honamini Sipundoke Ngasi Tournament Hodopan Numita Bunga Epsiga Driver Epsiga Sanaki Lamidung Mamang Leka Citizens Club LML Sishina Sinduna Club Asakil Playground Tatariba PV State Level opened 9-man aside Football Tournament 2025 King Assist Sanakiba Master PFTC Sambramna TUC Tongzaubo Panzanta Mari Ahumda Thoikre PFTC Samramgi Panzan Singdu Jersey number 5 Athoina Maskip minute Manga Amadi Kuntra Manga Jersey number 18 Rasna minute Kulumdoi Amati Jersey number 9 Gavana minute Yankhomdo Jasanki TUC Tongzauge Panzan Singdu Jersey number 7 Punsivana minute Taramari Amadi Kuntareta Aduga Jersey number 25 Morambana minute Kumato Jasanki Bani All Manipur Football Association to Ampana Sinduna Kurai Lablong Artificial Turf Ground Amadi Sagwal Mang Playground Puna Tim Taramapana Satugaduna Group Anitona Kaidok Chathariba 17 Manipur State League 2024-25 King Asi Sanakiba Ahanba Master YOSC Amadi Upa Anina Sanakiba Master Upana YOSC Goal Ani Amada Maithiba Pikre Amadi Anisuba Master Usha Amadi Rahi Anina Lamba Tauna Kiba Mas Aduda Ushana Rahibu Gol Ani Amada Maitiba Pikre Loinana Tournament Asage Hayeng Nungtin Pung Tarani Makai Taba Matamda FCL Amade Klasa Anina Lamba Taunaraba Matung Nungtinge Punka Ani Makai Taba Patamda SGH Amade AFC Ani Lamba Taunaragani How's it Aroiba Maroiba Pa Omana Pizari Council of Higher Secondary Education Manipur Naloba Higher Secondary Examination 2025 Resolution Cray. Hanaki Chief Minister and Birena Pamthado Kibadiki Impal the Tangulaitana Lebangamle Haina Kairabi and Rege MLA L Ramisho Maidena Pondo Cray. Reserve Foresta and Kaina Lam Cop Syllabusing Elegant Immigrant Sing Mapung Pana Tatok Triba Power Delimitation to Wayaroi Haina El Sotin Komana High Grade.
loinana taramanga suba loktak trophy invitation football tournament asidega hotokre image PAODAM ngasigede matang sidaloi jare miheng tabiri wesang ba umka hana khurum sare